ꯉꯁꯤꯗꯤ ꯉꯥꯔꯪ ꯑꯣꯏꯅ ꯊꯣꯡꯉꯁꯦ ꯑꯗꯣ ꯁꯤꯒꯤ ꯉꯥꯁꯦ ꯁꯣꯝꯒꯤ ꯂꯝꯗ ꯀꯩ ꯍꯥꯏꯅꯒꯦ ꯑꯗꯨꯒ ꯁꯤꯅ ꯉꯥꯔꯪ ꯊꯣꯡꯕꯗ ꯍꯥꯞꯀꯗꯕ ꯃꯥꯒꯤ ꯃꯆꯜ ꯃꯄꯣꯠꯁꯤꯡꯗꯨꯅꯤ ꯃꯤꯈꯨꯞ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯉꯥꯔꯪꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯊꯣꯡꯕ ꯄꯨꯖꯔꯦ ꯆꯝꯐꯨꯠꯅꯦ ꯁꯤꯡꯖꯨꯅꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ 무서워져. 이게 하면 한입에 납납 나오거든요. 뭐 이저리 정말 먹어. 중주.
ꯉꯥꯁꯤ ꯃꯔꯨꯝ ꯂꯣꯏ ꯌꯥꯎꯋꯦ ꯁꯤꯅ ꯃꯍꯤ ꯅꯝꯕ ꯐꯖꯅ ꯅꯝꯃꯕꯅꯤ ꯃꯍꯤꯁꯦ ꯃꯆꯨꯝ ꯇꯥꯒꯦꯗ ꯈꯥꯕꯅꯤ
ꯆꯞ ꯆꯥꯔꯦ ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯣꯏꯔꯕꯅꯤꯅ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ